Moreh da duty tawduna leiriba Manipur Police ki officer ahumda Kuki terrorist singna ambush tawna ba thorang tawri haina social media da sanduragle. Manipur ki border town Moreh da ing tapa phibam ama poraknaba amadi law and order ngaknaba leiriba Manipur Police ki senior SP combat Colonel Nectar Sanjanbam retire Taruk Suba MR ki CO Balaram Haisnam amasong Special SP Commando TH Krishna Tombi ahum Kuki terrorist singna ambush tawna ba thorang tawri haina thajaba yaba pawgi likhul amana hairi pawgi likhul asina hai ngasi nongmani gi mamangda Kuki terrorist singi awang mo thaki commander amana Kuki terrorist singi unit 1 dagina taret phawgi sniper team singda hariba Manipur Police ki maming leiraba officer ahum asibu sniper rifle sisinaduna khudong chaba hek phangbaga attack tawnaba order pikre hairi Wapham asi Kuki commander aduna wireless set tamakoi gi unit 1 dagi 7 phawgi pikibu order ama Manipur Police ki intercept tawduna khangba ngamkribani hairi phibam asida Moreh da leiriba state force sing amadi commander sing yamna mikup nahom singna leibagi mathau tare hairi hiram asiga mari leinana pausi asina Moreh border town da masagi mathau pangthoktuna leiriba special commando gi SPTS Krishna Tombiga on the wari sanaduna hangba matamdasu social media da thadoragleiba Wapham asi achumbani Wapham asi social media da viral oirakpadagi mahangsu khangba ngamle maduna Manipur miyam khangnaba pause da mayek sengna hapada karisu kaide haina phongdoraki mahangna makha taribadi Manipur lengangna ahenba miyeng changduna Moreh da security ki section thorang lokhatpadagi hojik tamna santi hanjilakpa haure pamdaba thauto amata ngasi ngarang asida thokpa leitre numit khanani gi mamangda Kuki militant singna state security force da ambush tawsilakhiba mafam aduchu ngasi chattuna yengsiluki Manipur lengangna lokhalakliba ngak senbagi section thorang asibu thagatpa phongdoi miyamna lengak ki mateng pangbiduna Manipur da santi puraknaba honaminasi haiba Wapham su phongdoraki kanagumbana chilhai telephone amadi jejeta sel gi mateng nirakpada pibigano Kykl gi mingda kanagumbana chilhai telephone natraga jejeta sel gi mateng nirakpada kanglai miyamna mateng pibigano haina aina thingkraba lamdam asigi lalhaurup ama oriba kanglai yawol kannalup Kykl gi secretary publicity and research ki thawpuriba AI favana khujek piduna press da thadorokpu cherol amana hairi cherol aduna makha taraglibadi Kykl na kanglai miyam dagi sel gi mateng nijabada lupki sel gi pukaida sel gi tengbang hapirakpagi damak Kykl na kanglai cha singbo thagachabaga loinana tawbiman khangbu chari lup asigi oina khudaktagi kanglai miyam dagi sel gi mateng nijaba matamda elengba deputy secretary finance Kykl na khujek piba letter head oina chanaragani kanagumba singna ingba deputy secretary finance Kykl gi letter head yaudana chilhai telephone natraga jejeta sel gi mateng nirakpada pibigano haina su thanghalagli